ꯍꯧꯖꯤꯛ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯏꯔꯣꯗ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯤꯐꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯡꯊꯣꯔꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯒꯤ ꯑꯣꯏꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯎꯕ ꯐꯪꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯀꯌꯥ ꯑꯃꯗꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯄꯥꯏꯅꯕ ꯑꯗꯨꯃꯛ ꯄꯣꯛꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝꯁꯤꯡꯗ ꯂꯥꯛꯂꯤ꯫ ꯌꯥꯅꯥꯟꯕꯗ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯂꯣꯏ, ꯂꯥꯟꯐꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯟ ꯇꯧꯔꯤꯕ ꯁꯪꯉꯥꯏꯔꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯟꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯒꯤ ꯒꯥꯖꯥ ꯁꯤꯇꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯟꯗꯣꯛꯇ꯭ꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯒꯤ ꯃꯐꯝ ꯈꯔꯗ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯑꯔꯨꯕ ꯈꯣꯡꯐꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯍꯦꯟꯕ ꯔꯣꯝꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯌꯥꯅꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯁꯤ ꯏꯖꯔꯦꯜ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ꯫ ꯃꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯦꯖꯣꯔꯤꯇꯤ ꯁꯤꯠ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯀꯣꯂꯤꯁꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯥꯏꯠ ꯋꯤꯡꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯆꯦꯜꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯥꯏꯠ ꯋꯤꯡꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯃꯥꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯇꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯠꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯧ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯇꯔꯗ ꯆꯠꯊꯔꯨꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕꯁꯤ ꯀꯔꯞꯁꯟꯒꯤ ꯑꯣꯏꯕ ꯆꯥꯔꯖ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯑꯁꯤ ꯍꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯩꯉꯥꯛ ꯑꯁꯤ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯂꯦꯛꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯀꯣꯂꯤꯁꯟ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯍꯃꯥꯁꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯂꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯇꯥꯗꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯏꯖꯤꯞꯇ, ꯑꯔꯕꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯀꯇꯔ, ꯁꯥꯎꯗꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯗꯨ ꯏꯚꯟ ꯇꯔꯀꯤꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠꯁꯤꯡ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯁꯝꯊꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯃꯥꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯄꯣꯖꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯄꯤꯁ ꯄꯨꯔꯛꯄ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯍꯣꯁꯇꯦꯖꯁꯤꯡ ꯔꯤꯂꯤꯖ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯍꯥ ꯑꯃꯁꯨꯡ ꯃꯍꯃꯗ ꯁꯤꯟꯋꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯤꯊꯣꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ
October 7ꯒꯤ ꯑꯣꯏꯕ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯈꯤꯕ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯥꯁꯇꯔ ꯃꯥꯏꯟꯗꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯃꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗꯁꯨ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯂꯩꯕꯅ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯌꯔ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯕꯦꯔꯦꯟ ꯀꯌꯥ ꯑꯃ ꯌꯣꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯔꯁꯤꯌꯥ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛꯀ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯆꯩꯅꯥ ꯔꯁꯤꯌꯥ ꯈꯛꯇ ꯅꯠꯇꯅ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤꯕ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯠꯂꯛꯂꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯃꯇꯝꯗ ꯆꯥꯏꯅꯤꯁ ꯀꯔꯦꯟꯁꯤ ꯑꯣꯏꯔꯤꯕ ꯌꯨꯋꯥꯟ ꯍꯥꯏꯔꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯗ ꯄꯦꯃꯦꯟꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯨꯛꯇꯧ ꯇꯧꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯊꯥꯔꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯔꯦꯟꯁꯤ ꯑꯃꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯋꯥꯟꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯔꯁꯤꯌꯥꯗ ꯄꯦ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯊꯥꯔꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯗꯥꯏꯔꯦꯛꯠꯂꯤ ꯌꯨꯋꯥꯟ ꯍꯥꯏꯔꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯇ꯭ꯔꯦꯗ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯝꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯒ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯊꯤꯡꯕ ꯀꯌా ꯑꯃ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯏꯝꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯅ ꯆꯩꯅꯥꯗ ꯌꯣꯜꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯂꯦ꯫ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ, ꯏꯟꯗꯤꯌꯥ ꯄ꯭ꯔꯦꯁꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ, ꯃꯔꯨꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯔꯛꯂꯤꯕ ꯃꯈꯩ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗ ꯅꯛꯁꯤꯟꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯕ ꯐꯥꯎꯕ ꯌꯥꯅꯔꯨꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯕ ꯌꯥꯅꯗꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯤꯁ ꯀꯔꯦꯟꯁꯤ ꯑꯣꯏꯔꯤꯕ ꯌꯨꯋꯥꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯋꯥꯔꯜꯗ ꯑꯣꯔꯗꯔ ꯑꯁꯤꯗ USAꯒꯤ ꯃꯍꯨꯠꯇ ꯆꯩꯅꯥꯅ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯗ ꯄꯦꯟꯗꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯈꯪꯕ ꯌꯥꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯡꯅ ꯊꯣꯔꯛꯇꯕ ꯇꯥꯔꯒꯁꯨ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ USAꯅ ꯅꯧꯅ ꯁꯥꯟꯅꯔꯛꯂꯤꯕ ꯒꯦꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯞꯊꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯐꯣꯡꯅ ꯊꯣꯔꯛꯇꯕꯒꯤ ꯋꯥꯅꯤ, ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USꯅ ꯅꯛꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁꯁꯤꯡ ꯑꯁꯤꯁꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯛꯄꯗ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗꯤ ꯑꯗꯨꯃꯛ ꯎꯔꯤ꯫